social media amadi newspaper singdagi maroiba pausing lokhacharaga ahanbada ipau Manipur update tagi lokhacharaga athauba singi thaunabu hanna thagachari Tronglaobi maning moirangda kuki ahum kuda tumhankhre athauba singsu aso apan thoidopoya hodre mathangda Surchandra judoka semboi meiti dagi translation amkung lokhacharaga yamna tienba wahai oiramlabasu maru yamna oiba wani haina aina lojai specially naga singdani makhoina haidibase haujiki timing asida aikoina naga sing kibagi mawong khanba male kanaba fangani haina harauna makhoi leramba yai matamdi adum lakani makhoiga aikoiga nongmai maton onjanarakani adum kapnarakani subject to correction aroibagi se asumna Surchandra judoka semboi maitina su thamlakle mathangda social media gi source dage ngarang pung 10 makhairom tarakpada Imphal West ki manung channa leiba maitai langolda manembo amadi mamau nupi ani gi marakta ningai sangdanarakpadagi manembokna mamau nupi gi makokta thangna yalamba amadi thabakta su thangna thilame haidi mathangda kuki na hijack tawna bo honaroba gari kalhore laimakhong military hospital da pochai thinba sangluba mitai gi gari ama kuki singna army gi mamang maktada overpower tawduna hijack tawna bo honaropadagi Sikh regiment gi person singna gari adu kuki singdagi mulore haidi thawdo ase ngase yopung mapan khara helakpa adwaida laimakhong ex serviceman colony checkpoint manakta thokibani haidi thawdo ase gi matangda press na phongba paw gi matungina kuki singna hijack tawna bo honaramba Mahindra Furo truck registration number MN05C4065 ase Kanto Sabal dagi Nongthombam Brajamani Elias Inau sahi yankhai mathoi apokpa laikhidraba En Babu Gauba laimakhong military hospital da contract work suba mioi amagi ni haidi ngase pung mapan khara helakpa adwaida mahaki gari driver A Risikanta Gauba mana gari aduda contract work ki poche khara hablaga laimakhong army hospital tamna lakpada laimakhong ex serviceman colony da leiba Sikh regiment ge entry point ta gari adu entry tawna ba gari dagi kumtharakpada kuki masa ani changsilaglaga mahaki gari show adu mullaga sien khina bo honaki maduda mahangna laubadagi manang nakpada leramba Sikh regiment ge personal singsen silaktuna kuki masa ani do phabagloina na gari show adu amuk munbani hairi thodo adu gi paw he phangbaga laimakong army ADM commandant masamag laktoni yengselaba matungda gari adu amu hana gari mapuda sinarakibani hairi